Mày tao rồi, mày tao rồi, cắm bờ cái lều đấy, nghe ba, sao kêu? Hello mayam kamay tawbirige nadaba yektaba nungaiba yaifaba oibiyu aigi video sibu yengbiriba punnamukpu segesori nadaramna okjari ngasidi aigi video se mabok hoi chatlamdaigi oina utjarage maniga mabokka ngahandagi lakpaneba yumda sida thaba khara leibagi adudugi lakpado ngasi chakhrani chatlamdaigi manena maya nupa sanabase yengjari nungaina Bố lôi đàn máy chập ra. Cái gì? Khuôn nào bữa kia? Imaga ichegasu loisanba honari chalamdaigi loisanba hore Ai hoi abungoga tara thinbiruge parking bo khawdo yan birake piro kari wale kari khaw no green do sumba hiyaga maboki khujat tammi jang chalo 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 ima yengo nang na tung inara khujat ta tammi ba chakhare bobo ayo gure hoi chalo hoi bobo ayo gure yai bobo kan enega nahalakpa adugi halamdagi thindok ko tholai yai na bobogi ko chatle jung adura de tamoi gari do thindoi pai tawna khoisu imaga ichega thindourage lamkai bo bazar bo thindourage na tholokpada iche ya maka bachanu pa ani su leirame ngangai kuina thengnarudrabani na imaga ichega ubada wari watai ngak sanadana phaki jagai daunadana leire sugumba tanja je pak phangde ko mayam sum lamnaraga leinagrabani na duka manungda lepesina aigi je hanneba aigi je hangana aiga amuk leibinaba aisu lan chelakpadagi yayai je lan chela matungda sida angang unagibanebako mase sida sum chaure dai chahi ani su tawre matamje khanghaude ngarang doi poininge to lan gi kanodi resolution je hosipau poraktre hai dare ko wari batai sanaraka khoisu chatnaba sem sare akoi iche hana yam noirambaneba taramade mayeng tarambaduda akoi iche yaibana phagi tawi taya kangmangre kha chasallu noina pa kai nupi ki wari haidana sum phagi jogai tawnobodo ado kai iche ya moi chu chatkre khoisu tholakna anu tongdera chalo yam thora akoi thoklaga kai lamkai bazar yaurebako anda iche chu injang napi khara leini haina nga kumaga khame bazar se koina thoiba timing sidadi mi chinde nungdin oibani na ayuktadi mi yam chillebako kai lamkai bazar se ma chu injang napi khara leini nga khame ado maya aigi nauna hangjariba channel se nungsibiduna support tawba kawbiranganu subscribe tawdaba yarogasu tawsanbiramu kaida kame siba sinana hong le ba haidi si angang ko yam ngawi sam majiga nara nu sidra ya
manamno? Sumai tawraga bus ama haidagib uina akhoi tanajena makaromda haidhareba ado haidhabada akhoi uba bus to khara gap lainagibagi tanaba phangdre imana ai ui chatkrabani ngasai injang napi laingaida haire ado tanaba phangdresu yum sabambo ngak chatlusena adudagi ngairaga bus tongona ngaiba chatle posai kharasu lauthokpa laiyena ado akhoi haidhare haidharingai tanjaduda akhoi laikai tada hoi lakpadagi ima hoi aduda oina tongaga chakharani Chatre nene ka bobo ka. Chatlo. Bye bye tawgro. Bye bye tawgro. Bye bye tawgro. Kappaga lehore aga ba. Chatre yenge. Chatre. Kappe ngaje. yayaisu kappaga lehore boboisu chatkare halakpada pung chikchiye nungaitabana loire nong ninise pung lang lairambaniba boboga manega chakhibadi kari mu yanga ngore nungsu nungaitre yayaisu kappaga lehobado to numita chale nungdangi injangse ironba noina tawrage soibum irolaga ngarong ama tawraga loisalani soibumse aidi chaw chawna adum hapkhaleba to inena soibum chawna hapado chaningde ma hautena aga kukup soyo haibadada kukupna soire aduga irolani ngarong fazana tawrani isingse sahalle saubu sautokhare si ising khara sawalise kaino tawgena soibum ironge tawbanebako soibum ironbada akhoi thum khatang noiraga tawda yam selle aduduna ising asabasisu khara sijinagena tawbane soibum ironbadane soibumse adum sengalidana ko aduna thumna hana fazana noithoe aduga ising asabada tingdoineba aduga senbado kharadi phayena khallebako adumai tawbado adu ai ngasisu soibum ironge tawe yongcha akangbaga soibumga lon gena tawbanebako mayamda yenghalakke haina sambado sumaina soye aduga thum khatang tawra noirage noiraga si noir matunga chambadadine chambadadi aina ising asabana tawraga chamanebako asa ai khanawje tingage ngasagi ising asabada ai sau khatang sabada adum yabane ado aise sautokhare aduna ising asaubu ontokhare aduna ngaktang tingage aduga kharadi ingame mai tawra chamadi sai saudi mai tawra chamadi asenbado amuk chatledunako sumai tawdana ngasigi injang mathel ama loisanjare soibumga aluga yongcha akangbaga tawbase ngasigidi pangnaba nga tawbasimaga soibum ironbasimaga ado mayam aigi khanawse wa ngangbada yam nungaitreba ado mayam warahbiganu si hairaga ai matang saida loisanjarage matangda video nungaiba mayam ama puduna lakpa ngamba oisake mayamgi support mayamna nungsibiba punchigi kaujaroi like tawbiramu comment pibiramu amadi adomgi khangna chanabasingda share tawbiyu subscribe tawdaba yauragasu subscribe tawsanbiramu masi hairaga Chekeshwari Khaidemna mayam pumnamuktagi bidai laujarage matanggi video amada anauba amada amuk punna thengnarasi mayam bye bye